East Manipur Meng Tabiribusingbu Taram Okjari. Ire chapuna upo khurumjari. Ngasi January tang kunma thoi. Manipur gi statehood day. Haina akoina pangthok liba numit asi. Numit asida miyam gi mihut ama oina. Amasung lamdam dugi micham ama oina su. Yaifanung hai pauzil piba yaba numini. Adubu ngasidi ay hangasum khanjabada yaifa nung hai pauzil celebration tawbogi manungda ireicha singa aina khanjaba wakhalda leijaba state ama oi haibagi harauba ngamakteba nungnangba pawlakpagi maram ay khakta oiramoy maram dammo nungsijaba ireicha kaya da phawrongani masigi feelings amaromda amu statehood ama phangakpa haibagi pangthokpa ningsing kumon haise hana thokraba wari ama ningsing ngakpanina puwari gi oiba state ama oiba madu oinana bo honarakpa madugi mamangi leramba aikoi gi fibam punamaktu khanba numit ama oiba matamda ngasi oiriba aikoi gi fibam state ama ni haibagi fibam siga leinariba mari tungda lakadoribagi mi paiba nungnangba punamaksi ireicha singda ehangna khangjaba ozamacha moina su aina satru oiringaidigi pajarakpa aina PhD tawbadagi pajarakhiba amading chahi kunthra mu aina oza oijarakpasida aigi satrada supervise tawbada haikiba pot mayam da yumfam oiraga ireicha singda aikoi gi puari gi matek ama katang ai thamjaningi aduga aikoi kari tawba tai haiba pot adumaga ai miyam da ai share tawjaningi ngasi chumnagi miyam gi mihunni MP ne na yaifa pauzil pibagi mahutta aikoi na ngasi 21st January ki tang kunma thoide statehood ni na khoina pangthuk libase masigi mamang da lerambagi sampat pawari state ama haibadi laingak leiba miyam ama leiba degi leipak leiba haidar English na territory population and government ki system ama legal system ama leiba aduna characterize to potuni state is adagi amukna amorom da state I see violence po legitimate use tawba gi monopolize tawba akhoi gi legitimate oiba violence sizinaraga order amata na ba semba adugi character yaw masine khoi ni state hais ado akhoi ni ngasi celebrate tawre na hainari ba 21st January se madugi character state ama yawraga su Indian ki constitution ki manung da leiba state amag oibagi kumon paloni amne high liba character se yawba aduga Indian constitution ki makha da leiba entity magi hak ama hana yawram daba ma yawrak pagi statehood oi pai se hana leiram daba hak amagi pochakni hana masagi sarkar amadi masagi assembly le jaram daba leipak sigi state sigi miyam na khanjaba akoigi mihutching na semba akoigi loisang haitare miyamgi assembly ama leijadaba isagi oiba leingak leijadaba mafam ama oirambadagi adugumba isagi leingak leijaba isagi assembly leijaba aikoigi leingak lonche aikoina paijaraga lamnamdugi miyamna paijaraga isabu sasan tawjaba isabu leingak tuna panjabagi punchiro lama changakpa numitune aikoina 21st January hairis masigi mamang da Manipur gi su puari da sagona ba pot amalai aikoi han leiramba mangkhiba mangubudagi amu hanjalakpa malem gi oi ba hongakpada aikoi ga sagona rakpa aikoi gi honglakliba punsida malem gi oi ba honglaklibaduga sagona raga su lakhiba puari amalai state amu oi haibagi
masigi warisi akoina maning halaga chatpasi